ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯌꯥꯝ ꯑꯩꯅ ꯑꯥꯔꯖꯦꯃꯤꯇꯩꯅ ꯑꯩ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤꯗꯤ ꯍꯋꯥꯏ ꯑꯣꯏꯔꯦ, ꯑꯗꯨꯒ ꯁꯤꯒ ꯁꯤꯡꯖꯨ ꯑꯃ ꯂꯧꯖꯔꯦ꯫ ꯁꯤꯡꯖꯨꯁꯤꯗꯤ ꯃꯦꯠꯇ꯭ꯔꯤ, ꯇꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯡꯖꯨꯁꯦ ꯃꯦꯠꯀꯦ꯫ ꯃꯣꯔꯣꯛꯀ ꯑꯗꯨꯒ ꯑꯩ ꯃꯣꯊꯣꯉꯥꯗꯤ ꯂꯧꯔꯦ, ꯑꯗꯨ ꯊꯨꯝꯁꯨ ꯍꯥꯞꯄꯦ꯫ ꯇꯣ ꯑꯗꯨ ꯃꯦꯠꯂꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ꯫ ꯃꯣꯔꯣꯛꯁꯦ ꯃꯣꯔꯣꯛꯁꯦ ꯁꯥꯗꯣꯏ ꯃꯥꯜꯂꯤ, ꯃꯅꯝꯁꯦ ꯍꯥꯎ ꯂꯥꯎꯋꯦ ꯃꯅꯝꯅꯦꯅ꯫ ꯑꯗꯨꯗꯤ ꯃꯦꯠꯂꯦ꯫ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯀꯔꯤ ꯍꯥꯏ, ꯃꯤꯃꯤꯒ ꯑꯗꯨꯒ ꯀꯣꯕꯤꯒ ꯁꯤꯡꯖꯨ ꯇꯧꯕꯅꯤ꯫ ꯃꯌꯥꯝ ꯃꯦꯠꯁꯜꯂꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯆꯥꯕ꯫ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯤꯗꯤ ꯁꯤꯒ ꯍꯋꯥꯏ ꯊꯣꯡꯕꯅꯤ, ꯑꯩꯈꯣꯏ ꯍꯋꯥꯏ ꯃꯨꯁꯨꯔꯤ ꯍꯋꯥꯏ, ꯑꯗꯨꯒ ꯁꯤꯒ ꯌꯦꯔꯨꯝ ꯂꯧꯔꯦ, ꯌꯦꯔꯨꯝ 3ꯈꯛꯅꯤ ꯁꯤꯁꯦ, ꯌꯦꯔꯨꯝ 3ꯈꯛꯅꯤ꯫ ꯑꯗꯨꯒ ꯇꯤꯜꯍꯧ ꯂꯧꯔꯦ, ꯑꯗꯨꯒ ꯁꯤꯒ ꯆꯠꯅꯤ ꯑꯃ ꯂꯧꯔꯦ, ꯀꯔꯤ ꯍꯥꯏ ꯃꯤꯛꯁꯆꯔ ꯑꯆꯥꯔ꯫ ꯑꯗꯨ ꯉꯁꯤ ꯃꯣꯔꯣꯛ ꯂꯩꯇ ꯀꯔꯤ ꯍꯥꯏ ꯂꯦꯕꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯆꯥꯔ ꯑꯣꯏꯅ ꯇꯧꯔꯒꯦ ꯉꯁꯤꯗꯤ꯫ ꯃꯌꯥꯝ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯈꯥꯅꯥ ꯍꯥꯏꯇꯥꯔꯦ꯫ ꯃꯌꯥꯝ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯡꯖꯨꯒ ꯃꯌꯥꯝꯒꯤ ꯍꯥꯟꯅ ꯆꯥꯛ ꯃꯌꯥꯝꯗ ꯍꯥꯟꯅ ꯊꯝꯕꯤꯒꯦ꯫ ꯑꯃꯨꯛ ꯁꯥꯏꯌꯦ ꯃꯌꯥꯝ, ꯑꯗꯨꯁꯨ ꯃꯇꯦꯛ ꯍꯥꯞꯄꯅꯤ, ꯃꯄꯨꯝ ꯑꯃ ꯍꯥꯞꯄꯝꯃꯗꯤ ꯉꯁꯤ ꯂꯣꯏꯕ ꯋꯥꯔꯤ ꯂꯩ꯫ ꯃꯌꯥꯝ ꯁꯣꯏꯕ ꯈꯣꯠꯄ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ, ꯀꯩ ꯁꯣꯏꯔꯒꯦ, ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯁꯨꯝ ꯑꯐꯕ ꯑꯣꯏꯅ ꯁꯤꯟꯖꯒꯦ꯫ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯍꯥꯏꯔꯗꯤ ꯈꯪꯒꯅꯤ ꯑꯐꯕ ꯐꯠꯇꯕꯗꯣ꯫ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯍꯥꯏꯔꯛꯎ, ꯁꯣꯏꯕ ꯀꯔꯝꯕ ꯃꯐꯝꯗ ꯁꯣꯏꯕ ꯌꯥꯎꯏ ꯍꯥꯏꯅ꯫ ꯏꯁꯤꯡꯁꯦ ꯇꯥꯔꯅꯤ꯫ ꯍꯋꯥꯏ ꯍꯥꯎꯏ ꯃꯌꯥꯝ꯫
Ráng mà nó rồi. Rồi bên này mày làm theo răng đi. Mày đi cắn ngang ngang tao mà gì. À. Rồi. À. Sinju hau ma. Kaim jam mana mesin kaim jauh tu bani na. Kalau hau bawal ni nanti mana mesin jauh di. Hau tu ni mana mesin jam siapa phang bawai. Bazar cara lei tai bazar matam phang dah mani na tu loi ka. Tam siapa bazar siapa matam siapa phang dia. Yang kuina naman itong sinju sari. Mayang video da sinju yang uda tin ka tay hay do. Ang siya may tsara ka. Mayang ko sige di maten mayam lo re sinju sule ba sinju loi koteng lo re chak su lo re chei su le re acha je khitang lap le re du hawai su le re to ngasi ki video mayam singa loi sara ge to next video mayam kom next video to mayam ko phang na si to ngasi video se nungai am de like share comment to romo du ge channel de channel ra no ba channel video da leng bi ma channel no ba ma di channel bu subscribe to video mo
subscribe tꯧꯕꯗ ꯄꯩꯁꯥ ꯆꯪꯗꯕꯅꯤ ꯃꯌꯥꯝ ꯁꯨꯝ support ꯇꯧꯕꯤꯅꯁꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁꯇ ꯃꯌꯥꯝꯒ ꯐꯪꯅꯔꯁꯤ ꯉꯁꯤꯗꯃꯛꯇꯗꯤ